Center na United Naga Council gi Meehut Singga FMR AMADI INDO Myanmar border fencing gi matangda Khannabagi Matam Pirakkhre. Center na United Naga Council UNC gi Meehut Singga duga New Delhi da lakluba tang kuntarukta free movement regime FMR AMADI kilometer listing amaga chatruk nifu humdoi sangba Indo Myanmar border fencing khabagi matangda khananaba khangalakibani. UNC ki maikidagi fongdorakpagi matung ina Ministry of Home Affairs ki advisor North East ki pham pairiba AK Mishra na UNC ki President NG Lorhod aiba cherol ama tharaktuna laknaba khangalakibani hari. Ningsing bayai center ki maikidagi khangalakliba wafamasi haukiba tang taratarukta Governor Ajay Kumar Valaga UNC ki delegation amaka unaduna FMR amadi border fencing ki matangda center ka wari sananaba matam ama fanghalu haina UNC na Governor da taksan kiba adugi matungdani.